Council of Higher Secondary Education Manipur ko semna lawwa Higher Secondary Examination 2019 gi Commerce stream gi oina topper oikiba Gurumayum Roberto Sharma arubalaina amana nabadagi awaba mayoknari Kuongba Khetri lekai dagi Gurumayum Anand Sharma amasung Gurumayum Ongbi Yasodhara gi machanupa ahum gi manungda ani subo oiriba Gurumayum Roberto leukemia haibadi blood cancer na nabadagi hojik Jawaharlal Nehru Institute of Medical Sciences JNIMS ki medical department ki isolation ward ta leiduna layengli Mantri Pukri ki chumbrei makhong da leiba Shanghai Higher Secondary School da class 12 phawa tamlaktuna commerce stream da topper oikhiba Roberto hojik Guwahati Commerce College da BCom tamlibani akhanaba paumi kharaga unabadu da Roberto gi apokpa Gurumayum Anand na haiki Roberto haukiba January tha da masangam laktabadagi Guwahati dagi yum da tholakhibani ahan bada advanced hospital da layengki madugi matung da JNIMS ta mung makha ta na layengkhibani mahaki anaba se ahan bada kari layong no haiba khangma ngamkhide adubu JNIMS ki doctor singna kanna honabi badagi Roberto na nariba se blood cancer ni haiba khangma ngamlakhibani loina na Mumbai da leiba Tata hospital da mahaki anaba se kari karamba anaba no haibadu su confirm tawki mahang makha ta na haiki lighting laishon usab amadi sakcha haijana bana singba thoram singi chakhum chatlaga yumgi leita laira menkhatna ba hona bata natana mahaki anaba se layeng na ba hona bada awaba kaya amadi mayoknari Roberto na tungdalam dam masigi amadi miyamgi karigumba khara tawge khalliba se mangphawna hanabagi damak mahakko anaba sidagi kanma ngamnana ba angamba thakta honari adumakpo aruba laina ama oibana mahaki lairik laishu tambada sinana ba tungsilamba senpham kharasu layeng bada loina loisinkhre Laingak na madi miyam na mateng pangbiragadi Roberto na mangjariba manglana se mangphawna ba ngamgadra khalli mama mapa ikhoina honajariba sinadi mahaki manglan mangphawna bada awaba oiragani pukchen chawba miyoi kharana amadi Roberto na tamlamba school gi maikai dagi sumateng kharadi pibirakre haina mahangna makhata na phongdoroki Roberto ge apokpi Gurumayum Ongbi Yasodhara na haiki Roberto bulaina asidagi kanba ngamnana ba yamna kan honari adubu layeng bada PMJAY gi makhada kana ba kharadi phangle adubu aruba laina oibana test kya torokpa hidak langthak leirakpa amadi toina I kapana awaba kaya di mayoknare Roberto piklingai matamdagi mapa ga sakhum chatuna sel tanduna mahima sinningthina tamba ngamnana ba honarakibani mahaki manglana se charter accountant ama oibani manglana sibu mangphawna hanabagi damak Guwahati da mahai tamhanbani matau karamna laina se naraklibano haibsida awaba amadi phawi JNIMS ki doctor singnasu yamna kupna yengsinduna layeng chathari mahak pulayeng nana bo hona bada awaba kya thengnari basida mateng phanglabadi nungai jagani haiduna thamoi shokna mahak na makha ta na phongdoraki aroi bada Paubulai news reader ki video bu yengbiri bu khuding makpu thagat jai